Paosing de yumpham oiba maroiba pau khara update tawjare. Naga civil body singna Naga Peace Talk ki waroisin Loisinnaba PM da Taksinkhre. Naga civil body singna atuba matamda Naga ki history amasong situation da yumpham Oire ga hojik chathariba Naga political talk asigi logical conclusion ama puraknaba Prime Minister da memorandum pisanduna Taksinkhre. UNC Ancham Naga Women Union amasong Naga People Movement for Human Right na Naga amasong Indian ani gi marakta Layengnaba asi atuba matamda Loisinnagani aibagi thajai. Loina Prime Minister gilising makada anoba tunglapchan amada punna satminagadi haibagi asa tawi. Lakadurba August ahum asi New Delhi ki Prime Minister's official residence da NSNIM amasong Bharat Sarkar ani gi marakta itihasik oiba mawngda Naga framework sign tawkiba sahi manga mapung phare. Hauki basai sok lising ani tara manga da framework Naga framework sign tawnakiba aduda Prime Minister Narendra Modi gilising makada Bharat Sarkar na Naga issue asigi aroiba waroisin ama puraknabagi logical road map amada historic sense ama laklakani haibagi asa tawribani adumapo framework agreement sign tawnakiba sahi manga mapung phakrabasu negotiation table asida Naga singa santi oina amasung ikai khumnaningai oba political settlement ama purakani haibagi asa udre masina Bharat Sarkar ki sincerity da Naga sina chingnaba phawre. Framework agreement adu sign tawnakraba matungda Indian Army amasung Naga National Organization ki member public leader amasung businessman kaya phaduna NIA ki custody remand chathari. Handaksu Arunachal Pradesh da IM ki cadre taruk hatkhre aina thawang ase ceasefire ki ground rule adu thugaibani aire. Atopa yamna nungaiba pau amadana August Thada COVID-19 ki Laina Layengnaba KIPLENJA kouba drug ama Puthoklagani. Lakliba August Tha asigi manungda pharmaceutical major Sipla limited kouba drug ki maksak nairaba company asina hausik malem pumbada leptana sandorkliba COVID-19 ki Laina Layengnaba KIPLENJA kouba drug makhal ama sangyeng oina Puthoklagani haina company asina company masamak ki website tanga si thagalakpa sirol amana miyamda khangalakle brand name oina KIPLENJA haina mingthon ba coronavirus ki patient sing layengbada jamna laina fabangam gada hidak makhal asi tablet amada lupa humphoni pan pibani amade hidak asi miyanda paksana phangan ba yana ba drug controller general of India na ayaba pibaga loina na controller general asina drug asi commercial oina launch tawgani haina agency ki pauna phongtokle. COVID-19 layengbada phagadaba drug asi lakliba August Thagi ahanba sayulda launch tawnaba amadi hospital ki open channel singda supply tawraga paksana patient singda phanganaba thorang tawre haina zero da palle. Atangba makhal ki hidak asi Sipla company na Council of Scientific and Industrial Research CMIR amadi Indian Institute of Medical Technology IICT ga kuchamna duna sabane hidak asi puthokna bada Japan ki Fuji Pharma kouba hidak chungba company amada puthokpa Favipiravir amadi oral antiviral drug ki mong lauraga sembane. COVID-19 ki laina pakpa miyoi kharada clinical trial oina layengbada mai pakpadagi launch tawna patharang tawbani haina IICT ki director general S Chandrasekhar ki atopa cherol amada makhatare marakasida imo amadi O-Henery da congress na so cause notice pikhre. Hauki basahi so lising ani tara turita congress ki ticket mikhal da thengna tura mai pakhiba sakolbal assembly constituency ki MLA RK emo amade wangkhoi assembly constituency ki MLA O-Henery da ngasi Manipur Protest Congress Committee na notice asi phangbadagi sayolani ki manungda pakum pirakna pakhankhre. MLA anida maral kaya siduna karigumba piriba matam ki manungda pakum piraktaba taragadi party ki makhata na pau pidana makhoi ni ki marakta disciplinary action committee na thawak lokhut-kani aire. RKMO amadi O-Henery animak na Indian National Congress ki warip ki mayukta hauki bajun taraga mapanda pangthokiba Rajya Sabha ki mikhalda party na puthokpa mirepta vote pidana BJP na puthokpa mirepta vote piki haina maral chiri. RKMO bo Indian National Congress ki authorization jawdana se minister na Delhi da charter flight amada jun kuntra da Delhi da satpada yauki haina so cause notice aduda maral chirakle. O-Henery dana Rajya Sabha ki mikhal numita mai paklaba BJP ki mirep ikai khumna utuna si minister ki office da pangthokpa taramna opu ki tharum da saru yakhi aina maral chirakle. Orissa ki MLA Loinabi COVID-19 positive oire. Orissa ki ruling BJD ki MLA ama Mahakki Loinabi amasung state assembly ki employee manga COVID-19 positive oire mathengnare haina official amana ngasi phongdokhre. Polasara assembly constituency ki mohot chiliba seikan sauna virus asi positive oina mathengna khiba state chi ki marichuba legislature oire haina official duna phongdokle. BJD ki MLA asina haike
Mahak amasung Mahakki Loinabi ganjam da leiringaida COVID-19 gi layong ulakpadagi haukiba leibak pokpada Bhubaneswarda alakpaga Loinana test taukiba adugi report ngasi phangbaga Loinana makhoi ne positive oire aiba confirm tauki haina mahakna phongdokle aroibada content sing asing aroiba pau khara siba paudam jariba Manipur Local News YouTube channel amade Facebook page asidagi yengbiri punamak puthagachari Loinana channel asena tomda kanarabadi subscribe like and share tawba kawbigano punamakpo amukana thagachari